अहानबद हौजिक फाउबगी मरोइबा पाउ पिजरी कुनमंगारक सुबा मणिपुर इंटीग्रिटी एंड सॉलिडरिटी डे 2025 की थौराम पांगथोखरे। अवाब तारब मफमसिंगदा मतेंग पांगबगी मिंगदा पॉलिटिक्स तौबगी वाखल्लोन थादोपियु हाइना थोंजु असेंबली कॉन्स्टिट्यूएंसी के एमएलए टीएस विश्वजितना फोंदोखरे। हंदगी साउदुना इम्फाल ईस्ट डिस्ट्रिक्ट की कोंगबो से कोनपाट की लौपरी क्या हुमदुना मांगले। वर्ल्ड फूड इंडिया 2025 ता मणिपुर की फूड इंडस्ट्री सिंगना अचौब मफम कनबंगमले। खुरमजरी ISTV पाव मिरेंग ताबिरिबा पुनमकपु तरामनौ चुरी हाउस फावगी मरोइबा पावसिंग मियामदा पिजरी कुनमंगारक सुबा मणिपुर इंटीग्रिटी एंड सॉलिडरिटी डे 2025 की थौराम पांगथोखरे। आइडिया ऑफ मणिपुर हिमिनबा ngamloidaba फुरुप सिंह मणिपुर थादोक्तुना चटखिबदा अकाइबा लैते हाइना मणिपुर इंटीग्रिटी एंड सॉलिडरिटी डे ऑब्जर्वेशन कमिटी की चेयरमैन लौरेंबम गानबीना फोंदोखरे। वाफम सिंह असी मणिपुर इंटीग्रिटी एंड सॉलिडरिटी डे ऑब्जर्वेशन कमिटी की मेरेंग मखादा अपुनबा मणिपुर कनबा इमालोफ अंकिल नेशनल आइडेंटिटी प्रोटेक्शन एंड काउंसिल निपकोन सिंधुना पैलेस कंपाउंड लेबा लमयान संगलेंद पांगथोखिबा थौरम अमदा फोंदोखिबनी। थौरमदुदा ऑब्जर्वेशन कमिटी की वाइस चेयरमैन ओइनाम प्रेमजितना थौरमपु ओइना सरुग्याखे अमदे यूपीएफ की चेयरमैन एडवोकेट एल जादुमनीना रिसोर्स पर्सन ओइना सरुग्याखे। ऑब्जर्वेशन कमिटी की चेयरमैन लौरेंबम गानबीना ngasiगी नुमिदासिदा NSCNIM अमदी इंडिया लेंगा का तौनखिबा बैंकॉक एग्रीमेंट की मायोक्ता मियाम की ओइबा अचौब रैली मा सिनखिबनी। मणिपुर की मियाम चिंगतम अमतने हाइना आइडिया ऑफ मणिपुर हिंगजबा मियामनी मसिदा इंडिया लेंगाकना खुद थिंगजिनफम थोकते। मणिपुर पुन्न हिंगमिनबा पामदबा कांगबु मणिपुर थादोक्तुना चटविखो मदुदा अकाइबा लैते। मियाम की अचौब रैली अदुना पीखिबा इनोट ओइना बैंकॉक डिक्लेरेशन दा विदाउट टेरिटोरियल लिमिट यावरकपदगी जून 18 गे थौदोक थोक्तुना लमदमसिगी यामलबा मियोय तरागनिपान की पुंसी फिखमनखिबनी। इंडिया लेंगाकना मणिपुर की मियाम दा हौरुबा यादे हाइदुना विदाउट टेरिटोरियल लिमिट हाइबा वाफम अदु हंदोखिबनी। बांग्लादेश अमदी नेपाल दा थोखिबा मियामगी इहो लमदमसिदा थोरकलोय हाइनिंगाय लैते। इंडिया लेंगाकना हिमिनरिबा फुरुप सिंगी मरक्ता सिंगसेप थाजिंदुना सेपरेट एडमिनिस्ट्रेशन की मंगलान मंगलिबा सिंग ओइथोकलोयदबा वाफमने मसी इंडिया लेंगाकना तौदबा चुमगनी। इरमदा मणिपुर असिबु कंसी हारबदे लमदमसिदा मैहरोलदगी लेमिनरक्लिबा फुरुप खुदिंगमकना थमोय सेंगना थोरकलगा थबक तौमिनबा चंगी अमना अमदा ताइसिनदुना लैबना इमा लेबाक कनबंगमलोय हाइखि। इमा लेबाक कमाइन तौदना ngakani इमा लेबाक की हौरकफमजी कदाइदनो अखोइगी पोलोइजी कदाइदनो हाइबसे जात खुदिंगमना चप मानना नैनरकांदा जात खुदिंगमना पुन्ना पुनसलकांदा अपुंबा अखोइगी रिजोल्यूशन अमा गोल अमा लौरकांदा मणिपुर की सक्सेस होइबा हाइबदु सोइदनमकी लाकनी अइगी नति मी मागी नति अइगी नि हाइबसे पुमलक तोथोगा मणिपुर से अखोइ जात मयामना पुल्लगा लेबनीना अखोइ मयामगी इथौनी अखोइना मसिंगाक मथौ ताइ अदुना 2000 दा थोकबा अदुगुम्बा विदाउट टेरिटोरियल कखिबगुम मणिपुर से अमुहन काइबा यारोय अदुगा एनी सेपरेट एडमिनिस्ट्रेशन थंबा यारोय हाइबसे मसिकी फिरेप चप साबा मा लौरकांदा अखोइ पुन्न खोंथांग अछि चंगचनमिनसि। थौरमदुदा सरुग्याखिबा ऑब्जर्वेशन कमिटी की वाइस चेयरमैन ओइनाम प्रेमजितना 2000 की ngasiगी नुमिदासिदा मियाम थोरक्तुना साउथ ईस्ट एशिया ख्वाइदगी चाउबा मणिपुर की अपुनबगी सक्तमदा सिंगनरकपगी खोंगचत चटखिबा नुमितने। खोंगचत अदुगी महेना जून 18 गे थोरकपदगी विदाउट टेरिटोरियल लिमिट हाइबा वाफम अदु लौथोखिबनी। मतमदुदा NSCNIM ना मणिपुर की टेरिटोरियल इंटीग्रिटी दा सिंगनरकलबसु मैतै सिंगना नागा अमता खुद थाखिबा अमदी युम मै थाखिबा लैते। नागा सिंगनसु मैतैगी युम अमता मै थाखिदे अमता खुफाकना थाखिबा लैते। अदुबु हंदकी कुकी की थोंग असिदी अतमनना मैतै सिंगबु हातोकलगा इरमदम असिदा मतम सांगना लेरकलबा यलहोमी सिंग तकथोक्तुना मखोइगी ओइबा स्टेट अमा सेमबगी ममी चाउना ताइ। मणिपुर खुंदामिनरिबा खुदिंगमकना पुन्न हिंगमिनदुना चौखटमिनसे मसिदा कनागिसु इंटरेस्ट सोकपा लैते। अदुबु मणिपुर की अपुनबगी सक्तमदा सिंगनरकलबदे अंकिल अमदी निपकोना मतम सुपदा मियामगा पुन्ना थेंगनगनी हाइखि। हौरिबा हौकिबा लान कुकी सिंददी अतमनना खुलाई पाइरा कासिदा मितै सिंसिबु हातोगा योकदुगा
namdana tanthok kandada iramdam sida leibiri ba yelhong mi myasing se manghal la kandada makoina lamdam se lahoraga makoi gu eba state ama sembagi adugum wakhalol ama leibado adugi chawna mami tai adu emkin liko gi mai kai digi hajin badi apun ba manipur ma saktam ngakmina nabu hona bada manipur da khunda me ba furu khuding magna punna manipur gi interest hingmin naga da bani chawkhat mi naga da bani punna chawkhat mi nasi punna hingmin nasi haibada kanamta gi interest sokpa leite to khai nge hek torpa khuding makta apun ba manipur da singnarak pa khuding makta niko amadi emkin amadi lebak miam punna thengna mi naga awaba taraba mafam singda mateng pangbagi mingda politics tawbagi wakhalon thadok piu haina thongjo assembly constituency gi MLA TS Biswajit na phongdokre wafam singasi akampart Ideal Girls College Relief Camp ta third yatra haiba banner asigi makhada Imphal East amadi Thobal district leiba tongan ba internally displaced person IDP sing khaktagi nomgi oiba khongchet ama Manipur gi lifeform singda lai khurumba chanana bagi lamthabaga sarugya khibada phongdokhibani thongjo asigi MLA mireng makhada Committee on Protection Maitai Victims Morena Sinduna Pangthokiba Thoramasiga Mari Lainana MLA TS Biswajit na makha taraduna miyoibagi punsida awana taraba mateng pang bahbasi miyoiba aikhoige chanabi amani masida aikhoi amato oina nungsinana laiminaraba kanda ingtapa haiba adu lakani sahi ani hena suraklaba sida IDP singna tongan mafam singda laiduna lakiba adu ngasidi mafam da leiba IDP singna lamdamasigi lifeform singda punna chapnina duna lai khurum handuna wakhal nungaina ingthanana ba laibada mateng kharada orabasu pangjabani loinana IDP singna nungaitaba sing leirakpa matamda pau fawbirang nabasu haiki amade miyamna IDP singi mafamda mateng pangba lakpada aina mateng pangbiram le haibadu social media singda oina thagatpiu politics tawbiganu IDP singi awaba si thamoi sengna mateng pangminase lengakna IDP singbu masama gi mafamda leiraba kanda miyamna pambiri ba ingtappa Committee on Protection Maitai Victims Moregi Education Secretary N Samanandana phongdokhibada ngasigi khongchet asida IDP singidama khanbiduna MLA TS Biswajit na mateng pangbiduna lifeform len singda IDP ahal sing yauna lai khurumba chatpa phanghanbagi damak thagatpa phongdokhi सरकार तौब ngam aina tawraga tawbirame haiga Facebook thaga piro akoi moida akoi khorum jegen haigine mangasi adudi natragana seida kano ama athara ani namnaba aduga Facebook to horen tawraga si thadokpadudi adudi akoi isana isabu yonthokjarira isana isabu akoi phanaba tawrira aduga miyam duga phanaba tawbirira haibado akoi isana khanaraga tawnaba phai aduna ngasi lairiba IDP singsi awaba ai yumda tarasu aingona thosu masigi pose thoidaba posakse akoda thoktanaba ado awaba tarabasingda tachengna thamoi sengna mateng pangnabagi thabak tawsi adu makhoi nungaina leraba kandada akoisu lai kanodo nungaina leiba ngomgani mafam da changnabagi sarkarna silista akoisu yauksale harkanda yauragasu lai honaragasu lai mayam lo honabiri ai ge capacity da ai se kanamtana akoi kano pidragasu authorized tawdragasu akoi isana akoi Manipuri ama oina maitai macha ama oina akoi punna mafam da hanjanaba akoi torba kandada leiraba kandada akoi ingba thakba do mayamna pamnari bangangnari bachaknari bje puna makloi shanti woni ingedorni masi honaminasi handak thokiba ising sawaduna Imphal East District ke kongbo se kon part leiba lawpari kaya pat pumduna mangle yum kaya hauzik fawwa ising changba Sangsinduna changba yadri longmi sing kokta khut hafle makhoigi awaba khudong chadaba kaya ISTV news ta phongdorakle hiramasida pawdamama aina hojik laijariba mafam asi Imphal East District ki manung chana leiba uche kon haiba mafam asidani ISTV news na mafam asida akoi handaki ising sauchina thumgraba matungda koina salaga yengkhilaba matamda hojik akoina uche kon part haiba lokon sida laga yengma matamda haukiba numit kharigi mamanga thokiba ising sau aduna mafam asil leiba lawpari humpugi mathakta aikoi tharamba phausingi satpa horakanda aduga pomba horakanda noinamak ising hina thummaga hajiksi patlaga mangaga leire sahi asigi oinadi aikoi wana honariba lomi singsina subnigi phau meruk ama phawba lokpa ngamgani haibigi thajabadu leitre haijaba tare aduna asigumba awaba mayok narabal mafam asigi lomi shelnaw sing asigi awaba sing asigi mathakta aikoi mafam asigi akoibada leiriba yum kayasu aikoi haukiba ising isaw aduna ising thumningi badu ngasi phawba aikoi ising se chenthok ngamdabadigi lidaga leiba ising yauri maram maduna aikoi mioi kharasu hajik rili kyamta leiba adumak thengnari haijaba tare asigumba aikoi gi yam thawai nungai taba lawmi singi wana sahi amagi asawana thajariba phawsing asi noinamak patlaga pummaga mangba asina hajik lawmi singna thengnari khudong sadaba sing kari no aduga makoina mari leinaba government amasung aikoi concern authority da kari haining bagi haibagi matangda aikoi ISTV news da wafum kaya phongdorakli
Andaki isok thok ibse sina andak chai sigi manungda aniak subane lo pandri gi mamangda amuk thwe ade lo parliamentong gi lo satpa pomba horo salak pakra hor pasida amuk tumjale ma se akoi lo uri bakang sing gi pungning da yamna awa ban ngai ta ma dipoi ma si matang da sarkar na kai mateng kra dipi haninge adu khwaji maru na khona pen da bomana ketirok kendra gi jaga da chai ama makhai ja ohundak thona kail laga se miam praja singda da awa pesi jo koi ketirok gi emele bu so koi pen da poi koi di lo uraga ta service government service to hodre lo sing uraga ka sujan namjar ka ngasa ba hingma ba family ni adu na koi da yam soi chahi khudingi dum nong tari khudingi dum ising kai lere bako koi sarkar no ro amano ro mateng khara tawra ko laga yung kai se semdok sunjin leidana ko adu ma su to honi ba hoji hoji se ising kang ha jo koi ising ji loina bor bor law leibi dei labuki manam nam thi bane de angang macha sien da di phaba angang macha ngai ju manam nam thi na doi ne ba aduna yar ga de khoi ju yum je dum mieng changaning ya tare adu hojik ju phalang ke ningai baga yung kai ju na tai cha da baga ka mayam na yeng jam biraga changba yana ba khona ba ki do khara chembi ba chabi tasengna sahi simakta da anirak thokpa habase ekoi use kona yam thina effect tawi mayam thumna badi minini humni khak thumane ekoi di more than 12 days he na thumabni na mana masing kari kara lo sing thungi bijing je totally pat pa haitare masigi potchi precaution oina ekoi gi concern MLA thongam bi sojina ekoi gi lambi mapan je thongat pi dana ki kanna sembiri asi damta di am thaga chaningi aduga ketri gawrom dagi lakpi sing ni maru oina masi tawbase suna asom na kan thangwa torban je koi semhanning bagi apam du ekoi di leje mang hiba lawsi paisa yam mang bani na masi sarkar na khitang compensation kharga ju pi haningi loina na seisida relief camp dilai ribasing sigi awar apa plus health camp kumba sinbiraga ekoi seisida leibe laina tina yaw sing check angtang tok thok piraga madu health camp gumba sinbiraga aduga maru oina amuksu masigi pochi luoi khra matungda patkhirba pungkhirba lofam jingsi da kari thaba yabagi akoi ningdam lawro ke haitare samna hakanda hawai thrak thabani khangde nimilei thabani khangde adagi hangam thabani khangde madugi darkar lebising sarkar na yingsin biraga madugi oba chapchaba mateng du panghaningi yum kaisi hujik ta sengna hakanda phalang ningai khre kuina leramina aduna imung changba je yadre adagi leiba floor do ta sengna hakanda lekai awaba lekai oibnina paka anta ayambo oide aduna lambi kano imung se but law haitare aduna sangba haibase awaba madi oiri hujik saba thakpadi hujik ekoi gi lekai na donation hapire kansal MLA na su hapire kansal pradhan na jo hapire SDC na mating tawbire aduna hujik ti salaire adu sina satisfy oibdi oidi yana sinba du oiri haitare Mathangi lakadaba sahi singda handaki thokraba ising chaw asi amukhana thoktuna bagi damakta malilenabak authorities singna khoi thabak paikal henibagi apama su fongdurakli adubu haidiba lomi isilnaw sing amasung ising na thunjimbadagi awaba mayuk nariba miyoi sing asina fongdoliba apamba sing asi akhoi lengang amasung malilenaba authority na thabakta onthorakadra onthoroidra haibadudi akhoi mayam punna yengminaba tari ISTV pawgi damakta cameraman ji Gagan Sharma garin pawjamjariba Kumarjit Wahingbam ISTV News Usiakon Part Imphal East District. Ministry of Food Processing Industry na sinduna New Delhi gi Bharat Mandapam da sathariba marisuba World Food India 2025 ta Manipur gi food industry singna chawba mafam ma kanbangamle handaki sahi sida Manipur government na chawba mafam ma kanduna partner state ama oina sargyari processing for prosperity habasida Manipur gi food processing industry packaging innovation gi matangda Indian Institute of Packaging gi director oiramba Professor NC Sahana thasigi kungamanga da wangangke Manipur gi department mari trade commerce and industry horticulture agriculture amasung forest department gi apunba stol taraga tarukna sargyari GI tech fonglaba process tawraba uhai wahi kaya marumna ayengba singi pukning singchile kachai gi komla chaghau sing usoina singba polam sing malem gi miyam na pamna leinari local liquor amasung chaghau miyam gi ahenba demand lairi thorom asi hayeng loshingani hairi opportunities mayam pochai mayam loina haigi ayam na simple hai tare aduga sagi buyer mayam anoba technology mayam anoba pochai ini anoba wakal idea mayam
ꯈꯪꯉꯦ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯦ ꯀꯃꯔꯁꯤꯌꯦꯜ ꯏꯟꯗꯁꯇ꯭ꯔꯤꯅ ꯄꯨꯕꯤꯗꯨꯅ ꯁꯤꯒꯨꯝꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯐꯪꯕꯒꯤꯗꯃꯛꯇ ꯀꯃꯔꯁꯤꯌꯦꯜ ꯏꯟꯗꯁꯇ꯭ꯔꯤ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤꯗꯪ ꯅꯠꯇꯅ ꯒ꯭ꯂꯣꯕꯦꯜ ꯂꯦꯚꯦꯜꯗ ꯂꯥꯛꯏꯕ ꯍꯥꯏꯕꯗꯤ ꯃꯄꯥꯟꯗꯒꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁ ꯃꯌꯥꯝꯗꯒꯤꯁꯨ ꯂꯥꯛꯏꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯜꯗ ꯚꯤꯖꯤꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯄꯨꯊꯣꯛꯆꯕ ꯌꯥꯝ ꯔꯣ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯄ꯭ꯔꯣꯁꯦꯁ ꯇꯧꯗꯕ ꯃꯌꯥꯝꯁꯤꯕꯨ ꯎꯠꯂꯒ ꯃꯌꯥꯝꯗ ꯃꯦꯗꯤꯁꯅꯦꯜ ꯚꯦꯂ꯭ꯌꯨ ꯇꯥꯛꯄ ꯐꯪꯖꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡꯂꯕ ꯃꯃꯜ ꯂꯩꯔꯕ ꯄ꯭ꯔꯗꯛꯁꯤꯡ ꯈꯪꯕꯤꯗꯕ ꯃꯌꯥꯝꯕꯨ ꯁꯣ ꯇꯧꯕꯒꯤ ꯆꯥꯟꯁ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯑꯩ ꯀꯃꯔꯁ ꯏꯟꯗꯁꯇ꯭ꯔꯤꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯤꯁꯨ ꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯦꯡꯉꯒ ꯃꯤꯅ ꯖꯤꯟꯖꯔꯒꯤ ꯐ꯭ꯂꯦꯛꯁ ꯑꯗꯒꯤ ꯖꯤꯟꯖꯔ ꯔꯣ ꯁꯤꯒꯨꯝꯕ ꯑꯣꯔꯗꯔ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯉꯤ ꯑꯗꯨꯒ ꯇꯔꯃꯔꯤꯛ ꯑꯩꯈꯣꯏ ꯂꯀꯥꯗꯣ ꯃꯅꯤꯄꯨꯔꯗ ꯊꯥꯔꯤꯕ ꯂꯀꯥꯗꯣ ꯇꯔꯃꯔꯤꯛꯁꯤꯒꯤ ꯄꯥꯎꯗꯔ ꯐꯣꯝ ꯑꯗꯒꯤ ꯐ꯭ꯂꯦꯛꯁ ꯑꯗꯒꯤ ꯐꯤꯡꯒꯔ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯣꯔꯗꯔꯁꯨ ꯗꯦꯜꯂꯤꯗꯒꯤ ꯑꯗꯒꯤ ꯖꯔꯈꯥꯟꯗꯒꯤ ꯑꯣꯔꯗर फंगी अदुना सिगुंबा इवेंट अमा स्टेट कमर्शियल इंडस्ट्रीना सिंबी ना पुबिरगा सिगुंबागी खदोम जाबा योरबगी खदोम जाबा अदुगो ऑर्डर लौबगी खदोम जाबा पुबिरगा डिपार्टमेंट को अनाना थागतरी मतुंग सिगुंबा एंटरप्रेन्योरशिप सपोर्ट तौबसे एपीगनोना हजरी Directorate of Environment and Climate Change na Nation First at the rate of 75 campaign ki makhada school da Green Education Program ge sarukam oina Directorate asigi office complex da consultation workshop pangthokre tharamadu da Manipur Pollution Control Board ki member secretary Dr. W. Roshan Samagra Shiksha Manipur ge assistant program officer Loitongbam Bizeta Environment and Climate Change Director Dr. Tri Bajukumar tongan ba schools singi mahiroi sing NGO sing amadi atai agency singi miyoi sing sarugyaki akoi bagi fibam bu kanduna thamnana ba environment education program gi makhada hagolak liba tungi mirol orakadori ba mahiroi singda taktuna nauringai digi hauna makhoida masigi wakalon asi lehnana ba pandam da atai agency mayam ga tanarga punna paikhatmina bani thauram khak launch toba natana masigi pandam fangnana ba hona ba maru oi haiki 1980s the popa mi magi punsidna hinga kanda mana 60 70 years ru ka 60s the popa ekoi business 70 60 ru ka de apuna thengri ba sena se aigin sahi ya krish budi na busa thengri ba sena se ngasi na koi ba ga de hek magi starting day one de popa na thena sena musa sabi sa ke la bagi apuna kham war ba intentional rainfall pattern hengel bagi degradation की disaster की मैम सु ओआबा मैम भागी बखुदी मक्से बिन सही या कई मुंगा काट पमने बट नसी कोई अंगांग दि मादि हे कोपुर दि देवा दे हो प्रॉब्लम अंगांग सिंग ज बायोडिग्रेडेबल प्लास्टिक सिनो सिनो है अंगांग नो बायोडिग्रेडेबल प्लास्टिक तो कई नो खंग दि कमाई सिन दे फैमिली दे न बायोडिग्रेडेबल प्लास्टिक कई नो खंग दि कमाई सिन दिनो अकोइ न मसिले ज मो अकोइ एक्सपर्ट कर दो सुन तापी ने स्कूल सिन दि केन सा है बायोडिग्रेडेबल प्लास्टिक कमाई तौनी कमाई तुमने तुमनी से खंगनी करी केमिकल हाबा कमा तुमनी करम केमिकल दम असि तुम मोय कोलो एसे कोइना लोइना अंगाम जिंजि हान तापी बम चंगेबा ओनली देन माना नसागी मागी environment मागी सराउंडिंग सिंदरा मानो मायाम नो संदु ओइदुने बे सुम मायाम सि अंगाम सिंसिदा तापी तबी बम चंगी मायाम ता को को तो बसे कोइना DIY एक्टिविटीज है मसियम मरु ओइबा ओसिकी वेना for the environment education programs in the Puna, the weather with our season. Iroisemba Chamro playground gi floodlight hapa fencing khaba players singi rest house amadi gate na singba social worker Amarjit na nauna semgatuna miyam da kusinabagi thauram Iroisemba youth development club na sinduna Iroisemba Chamlo playground da pangthokre thoramadu da social worker Amarjit Elias Naubi EYDC ki president AK Ratan Kumar Imoinu Fish ki proprietor Sanam Binod EYDC ki advisor Irengbom Ramna chingba singna maroiba music oina sarugya ke thorongi sarugama oina ahal oiraba music da blanket na chingba piduna ikai khumna utke thoronga mari leinana social worker Amarjit na iroi sembagi akoibada leiba sanare singda practice tawba matamda matik saba playground leitabadagi awaba kaya mayoknaba amadi sanababu pamjuba inkhalak liba naha singna sana khonabagi lamda thawai yausinduna lamdamasigi mingchat hena porokna naba khonabada mateng onina bani haiduna lampak asi semgat pane uripoki manungda leiba semgat payaba playground sing su semgot pagi thabak satharagani haikibaga loinana lamdamasigi ahal oiraba singi damakta su mahaki maikidigi paikhat payaba thabak sing paikhat lagani haiki
इरोसिम्बा क्लब की लंपाक्सी आइगा तानामिनारगा अखोई इरोसिम्दा लेबा सानारोई सिंगसी सेंगतपगी थांगाबगी थौरमने अदुगा अहल लमल ओइरबा सिंगसिदा इंगथमदागी सांगपनिना अहन सिंगजिगी कंबनगुंबा येंथोपगी प्रोग्राम अमसु पांथोकसगेना अखोई मैम क्लब लेबा मैम से पुल्लगा सिंजबनी प्रोग्राम से Manipur Wrestling Association की स्पेशल जनरल बॉडी मिफम पांगथोखिबका लोइनना एसोसिएशन असि मैनेजिंग कमिटी की अनोबा मेंबर तारागा मंगासु लंबा अमत यावदना खनख्रे ngase खुमलंपाक स्पोर्ट्स कॉम्प्लेक्स ता लैबा मणिपुर ओलंपिक भवन दा पांगथोकपा थरमदुदा मणिपुर रेसलिंग एसोसिएशन की हानागी प्रेसिडेंट एस शरद कुमार शर्मना ngase पांगथोकदबा मैनेजिंग कमिटी की अनोबा मेंबर तारागा मंगा खलबा मतुंगदा मतम कुइना मथौ तौबा ngamdana लेफ्लोरबा एसोसिएशन असि अमुक हन्ना मतिंग लेना थबक तौबा ngamnaba होनबगा लोइनना मसाना असिबु पामजना थवाई यावना सानोरिबा लमदम असिगी सानोरि सिंग असिबु मपालमदा थाननबा थबक पाइखलगनी एसोसिएशन होनरिबा पुमनमक असि मसाना असिबु थवाई यावजबा सानोरि सिंग अमदि मियामगी मतेंग यावदना ओइथोक्लोय लमदम असि सानोरिगी पुकैनी हारबसु अपुनबगी पांगल यावदना ओइथोक्लोय आइखोइगी मियाम असि थाइनदगी पोकपदगी हौना मुकनाना सिंगबा सानखोनबगी लंबीदा हाइथोय सिंथोइबगी ई अमा यावजदुना लाकपनि हारगसु हाइरिबा मसाना असिबु पामजरिबा आइखोइगी नहासिंग असिबु हौजिकी चटनरिबा रूल्स एंड रेगुलेशन असि निंगथीना खंगहंदुना तंबीरबदी इंडिया खक्तगी नतना मालेमगी फंबाक तक्ता लमदमसिदगी अथोइबा रेसलर सिंग पुथोकपदा सोइदना माइ पाकनी हाइबगी थाजबलै हाइखे ngasiगी मियोय तरा मंगा खनबा अदुदा पांगथोकबा इलेक्शन अदु एडवोकेट एंड रिटर्निंग ऑफिसर थियाम राजकेशोर MWA 2025 की मीटिंग मखादा पांगथोखिबगा लोइनना रेसलिंग फेडरेशन ऑफ इंडिया की निकोलास मणिपुर ओलंपिक एसोसिएशन की किरण कुमार थांगजम मिस्टर मवाटमी मर्चांग रजिस्टर ऑफ सोसाइटी गवर्नमेंट ऑफ मणिपुर एस शरद कुमार शर्मा एक्स प्रेसिडेंट मणिपुर रेसलिंग एसोसिएशन अमसुंग एक्स असिस्टेंट सेक्रेटरी एल महेंद्रन चिंगोसिंगना ऑब्जर्वर ओइना सरुक याखी सेल्फ हेल्प ग्रुप की खुथांगदगी लोन लौख्रगा सिंगबंगमदबा रेड जोन लेबा नुपी सिंगे अखनबा थौरांग लौखलगने हाइना लमलाई केंद्र के MLA केस इबोम चानंग से थमनापोकपीदा लेबा इमानुअल इंग्लिश एकेडमी दा पांगथोकिबा बैक टू स्कूल कैंपेन दा फोंदोक्रे मणिपुर स्टेट रूरल लाइवलीहुड मिशन डिपार्टमेंट ऑफ RD and PR गवर्नमेंट ऑफ मणिपुर की मखादा लेबा कंगलै हियाई वुमेन कोऑपरेटिव सोसाइटी लिमिटेड लमलाई क्लस्टर की विलेज लिवन फेडरेशन नोंगपोक लमजिंग मैरा VLF थमनापोकपिन सिंधुना पांगथोकिबा थरमदुदा तेलौ चना सैजांग जिला परिषद मेंबर अमोम जामिनी तेलौ चना सैजांग GP की चेयरपर्सन वाइखोम धनंजय अमदी MSRLM की ऑफिशियल सिंह सरुग्याखे थरमदुदा सरुग्याखे बे MSRLM की सौमुंग ब्लॉक के इंटरनेट मेंटर के मधुबलाना फोंदोकिबदा बैक टू स्कूल कैंपेन असी कनागुंबा खरना अहल ओइरबि नुपी सिंगबु अंगांगदा पारा ताकबगुम क्लास तौबा ओइना लाना लौनै थौरमसी सेल्फ हेल्प ग्रुप सिंह चौखट हल्लगा VLF अमदी क्लस्टर लेवल फेडरेशन सिंह चौखट हंदुना MSRLM ना पाइखलिबा थबक सिंह माइ पाखननबा होनबा थौरम अमनी MSRLM की थबक थौरम सिंह तोंगान तोंगान थीम सिंह की मनुंगदा अमा ओइरिबा सोशल इंक्लूजन and Social Development SISD team da yumfam oraga pangthokpani self help group members singbu classroom ge mawongda social inclusion food nutrition health water sanitation amadi gender gi matang da khanghanba amadi punna hodaminabagi hainabi lehananaba honabani haike अखोई लमसी सेन थुंगी फिल्म याम फत्तबा याम तायरबा अदुगुंबा लमने सेनिंगबसु सेटबा फंगदबा जानिंगबसु चाबा फंगदबा अखोइने लैनिंगबा युमसु साबा गमदबा चा इशुसिंगबु लाइरिक हैबा मतिक चाबा मी ओहनिंगदबा कराम मसासिंगबु फजाना सेमगा मिथोय मिहनबा लाइसु याम हैबा अफा मी ओहनिंगी बंगातने लमदमसे लौ उरगा हिंगबसे सामदा मौद्रानी अदुबु लौ उरगा कोटगा चाजरिबा खोइसे अखोइ इसा इसाना उरिबा लौदु फावि मपु ओइबा ngamjade अदुगुंबा फिफम द लैबनि अदुना सिगी तौरिबा सेल्फ हेल्प ग्रुप मयाम अमा सेमे रगे मु पुनसलगा अखोइ BLF सेमे पुनसलगा CLF सेमदना अखोइ लमनाइ केंद्रगी खुंगंदा अखोइ नुपि सिंगना थवायाउना तौरपसे आइ अदुकी मति हरावी
Thoromaduda MLA ke Sibom Chana Makha Takibada Lamlai Kendragi Manungda Yaingang Pokpi Thamna Pokpi gi Akoibada Ladiba Kunja Singh Handaki Lan Aduda Kham Thengna Awaba Thengnaki Thawai Hinghoriba Sinatana Atei Karasu Lehodrabani Siguba Fivam Masida Self Help Group ke Kuthangdagi Loan Lokiba Singh Fivam Matamna Loan Singba Ngamna Kidre Member Karana Loan Lokraga Singba Ngamdabana Bank na Makha Taba Loan Piraktabadagi Self Help Group Mutlakpa Yabagi Oitopa Lerakle Banker Self Help Group Singagi Mari Tanadanaba Hena Hana Lakiba Loan Singtonanaba Mateng Panglagani Lamlai Kendrogi Imung Ayamba Low Uraga Chabangakani Low Uriba Mui Ayamba Masagi Low Lejadaba Ngaktani Low Lejadaba Sura Nomlaga Chajabana Maram Oraga Masamasu Singh Larik Mapung Fana Tamhan Bangamnade Nomagi Sentok Lambi Amata Latabadagi Awabam Bayok Naribasi Housing MSRLM na Paikaliba Self Help Group Semagi Taurang Asibu Nupi Singda Kanaba Yamna Fanglakani Kanbadagi Self Help Group Singa Banka Marita Nadanaba Honagani Lamlai Kendrogi Mipung Kuding Isai Sada Tengnuriba Awaba Pumba Kendrogi MLA da Haibiu Mikhal Mai Pakwadagi Quarter da Nomata Laitana Yumda Laiduna Miyamgi Mateng Pangnaba Lairi Bot Thadakiba Thadakidaba Thidana Kendragi Mihut Amana Ngambadu Tauzage Housing Mateng Pangle Haiduna election Matamda Bot Thadau Haina Haigadabante Kendrasi Manglomda Chakwanana Punda Honaminasi Haiki Performing Arts ki Center ama oiriba hauba marak ngangom laikai da leiba Sanchali Lingkhat ki bachahi kungo humdoi mapung farakpagi kumon thauram ngasi fangthokre Sanchali Complex da fangthokiba tharmaduda Manipur University ki hanagi VC Professor S Sanatombi Singhana Chief Guest Maitai Traditional Dance Teaching School ki Performing Center Imphal ki Director Padmasri Dr. Elam Indira Devi amade hanagi Department of Manipuri Assam University ki Head Professor is Noni Kumar Singhana, Guest of Honor Singh Amade, Sansali ki President Dr. M. Thoiba Singh na Thauram Asigi President Oina Sarugya ke Tharongi Saruga Moina Sansali ge Laikiraba Guru Singh photo da Laisu Katun Ikai Kumnab Utke, Tharongi Manung Channa 2021 da Manipuri Folk Music ta Sangit Natak Academy Award Fangkraba Nangmairakpam Tiken Singh 2008 da Manipuri Classical Dance ta Sangit Natak Academy Award Fangkrabe Akham Laxmi Inkumja Lesinganiga Subna Kungani Thoida Thang Tagilamda Sangit Natak Academy Award Fangkraba Singtham Ranjit Kuman Amadi Mime Theatre da Award Fangbikraba Dr. Y Sadananda Singbu Harau Tayamna Okay Center Asina Tongan Performing Arts Singbu Malayam da Shaktak na Nabahona Natana Haugulakli Bamirol da Dance Form Singase Kangan Nabahona Badasu Ahan Bamikin Thamli Haina Sansaligi President Dr. M. Thoibana Hairi Kanagomana de Sana Mehirga Sana make at the winner Ubu, Adu Masimati, Aran Banimam di Masia Quigi, Manipuda, Quigi, Hainan in Topaling, Habitare, at the Salamba, Kanagomana di Masibu, Mete lining, Hainus Kanglay Aduga, Aquina Masi, Sana May, lining Haizibagi Madam di 1947 da, Aqui Manipur Brahma Savana, Mete Marup Setli, Haidana, Quigi Mue Kuntraga. Nipan Tantui, but the day of the winner, Saname Dharma Hibel Shulonda is seasonable. At the Giamana Census of India, a quick 2011, the source of Saname, religious Moina, a quick Sakang Batter, Saname Learning Sea, a quick Manipusia, Punba Porqua, among a sing like Taba, Kaida Habitatare, Adumba, Inupom Weba, me Kuman and Ningbayaba, Adumba, Dharma, many have a from Sidaquina, International Saname, and a quick Jabani. Lion Club of Imphal Laimarol District 322 Dina Sinduna Peace Poster Contest ki Thauramama Airport Lambi Ghari da Laiba Kids Foundation School da Pangthokre Together as One Haina Hiramasida Pangthokpa Thauramadu Club President Lion Memio Ningombe Program Chairperson Lion L Gambini na Athoiba Mithunglen Singh Oiki Hariba Contest asida ahanba position da Pitambara English School Sanahen Oinam Anisuba position da Kendra Vidyalaya School Lanchen Sana Aribam Ahum Super Position da Maria Montessori School Lupin Ningthem Chana Take Amadi Tongan ba Consolation da Kalakraba Mahiru Singh Dasu Manapi Duna Ikai Kumnaki
Lakliba October kunga taruk English singaniga kunga mga nongmaising numita class 10 thagadaba thang tabu optional subject ama oina loba school gi mahirui singi thang ta common examination thabinanaba ki marks gi vice president amari examination committee gi examination controller thangjam suras maiteina haire konung mamangda laiba government dance college ki marks ki atopa thopuba singyauna pangthokpa pau gi mifam da mahak na hai Manipur da lairiba thang tabu optional subject ama oina tamliba government private amadi aided school singda thang ta subject ki oja waliba study material sing fangdaba amadi class tawdabadagi khudong chadaba sing asi gengduna mahiro singna boshem amadi koshem gi examination singda mai pakna fangba ngamnabagi damak common exam asi pangthokpane ki mark studies materials Kimarks dagi study material sing lobiduna mahiro singna khudong chaba lobiu haire 2016 dagi optional subject ama oina class 9 dagi tamba hokhiba thangta subject ase ngasidi Manipur University of Culture da research ki thak fawba yore madam aduna subject asibu school thaki mahiro sing dagi hona sengbanana pandam da Kanglai Indigenous Martial Art and Cultural Society Kimarks na honori haiki Satra nadi pamjabagi thangta sidum lawba oza leitabani makoi da study material leitabagi makoi class tawdabagi masigum problem mayam su leya masigum mayam se akoni yengjara kanda October gi tang kun ga taru nomaijing numida sida common examination ase soidana pangthok chagani Manipur da leiriba tongan ba thangta subject asibu hangbiriba government school jing private school jing amadi aided school kuna magna haiba examination ase saruk yazaraga masigi khudong chawasi lower kanda akoina heng board examination da thengnara ko matam da makoina mayok nariba khudong chadaba mayam ase kharada oraga su ko kadra haibagi pandam du da ki marks na haiba examination ase sinjabani International Sanamahi Association gi ahum suba mapok kumon numit thauram amadi sanamahi lining gi maroi ba lining thau lairembi sing haiba hiramasida conference ngasi kaisampata leiba State Central Library Hall da pangthokre thormadu da Dem College of Arts and Dean of Humanities Principal Professor Dr. Sagol Sem Lanchen ba International Sanamahi Association gi President Ekba Sapam Bhaigya Mutual Museum Director Mutwa Bahadur amadi Sumang Lila artist Amadu renowned writer Iboyama Kumana Athoiba Mithunglan Singh Oiki Loinana Ngasigi conference asida Bangladesh amasung Myanmar da leiriba Maitei gi ariba khubam sing amasung sanamahi lining gi phibam amadi sanamahi lining miyam da pamna hanabagi pambai sing haibagi matang da su khananai nake International Sanamahi Association asigi President Ekba Sapam Bhaigina Maitei singi sanamahi lining ase ingsong lising amaga chamapan nimfu ga marida wangkhai thambal khongdagi safong lakibani masida lining asigi maramda Manipur gi tampak ki mafam ayambada lainanaba haurabasu mapung faba ngamdana lairibasi aikoi khudingmakna nainafam thokle lining ama leiba tarabadi magi tongan ba saktam sawong manadaba haibasida masak khangba mathau tai lining amaga karida khenari haibasida nainabi fam su thoi ngasi pangthokiba association asigi lining laishon ase matang yamna chaba amasu oire maitai singi sanamahi lining asigi matangda aikoi khudingmakna naina haudrabadi tungda amangba ohelakpa yai haiki Thobal District ki Laisang Them Maikei da leiriba club Maira Paibi amadi organization singi apun baluf ama oiriba Laisang Them apun baluf LAL na sinduna chamaga kungama palak suba irabot ningsing thoromgi sargama oina ahumlak suba nonggi oina village level literary meet come felicitation ki thoram nga se Laisang Them kaithel da leiba Laisang Them Imalai Mural Sanglenda pangthokre thoramadu da ina Manipur Parliamentary Constituency ki MP Dr. Angomcha Pimol akoi jamna athoiba mithunglen Thobal Assembly Constituency ki MLA Hanagi Chief Minister Okram Ivobina thoramapu aduga Khangabo Assembly Constituency ki MLA Okram Sujukumar amasung Laisang Them apunba Love ki President Haikrujam Priyo Kumar na akhanaba mithunglen oina sarugya ke thorom gi sarugama oina ngasigi mithunglen singna lusingduna lamyanba irabot ki photo da laisu katuna ikai khumna utke Laisang Them Gram Panchayat ki manungda leiba tongan ba hiram singda thoidok hendok na masak nairaba miyoi sing amade thoidok hendok na mai paklaba mahiroi sing dasu lengyan fee citation memento sing yanthokuna pungning thogatke thoromadu da lamyanba Rabotu Saithaba, Mahiru Singi quiz competition, Saireng Changdamnaba, Makong Matang Takraba Singh Dasu, Mana Mathum Singh Yantoke, Athoiba Mitungi Warol Piraduna, MP Angomcha Bimol Nahai,
Lucingba ma haibasi tungi mirol gi damak asan ba mideng thamduna thabak tawba ngamba miyam gi damak khanba mioi ama oigedabani lamyan ba irabotsu masagi oijaba kaya thadoktuna Manipuri khunai bu amatto oina punsinana ba honaba atang ba lucingba amane imalaiwak haibasi miyam akoi asine imalaiwak ware habadi miyam akoi ware habani imalaiwak yaifare habadi miyam akoi nunga yaifare habani maramasina irabot kumna miyam gi khanba miyam mideng sanba Hong Lonchet Kangba Lucingba Singh Aikoina Thiba Tangai Fade Lucingba Singh Nasu Irabot ki Wakalon Adugumna Irabot ki Tung Induna Chatpa Tangai Fade Haina Fongdoke Divide and rule da mina sana re kham khangna maduda mai chu salaga ekoi moina hena kanjana logi thabak se handa ki sahi ani sidai ko ye leader ta leader ko ye di kamdu le da ba nuwa ya fa ba mi ba de irei pa irei sa sing se imu ma se ma da ai sa ku imu manu se ma du mai na le pa ki kuna ye leader ko ye di miya mu chum na hon ba achum ma ke da gai ko ka chat pa khan do wa khan do na bo na ba manu ma wa ngam sana chana pa tha kai da ba adu ma chang ni na tragedi pe na tragedi ira bu de ram ba se ni da hai le nu ni sanu na lawi thawai so da lawi pe de da minai ni cha ira bu ti wa hai nasi aku Thauramappugi warol piraduna hanagi chief minister o Ivo Bina 2023 dagi tholakhiba Kanglof ki irang asi aikoi khwai pumnamaki khwai dagi laibak thiba thogdok amani irang asina lamdam asigi hiram kayada tinthale Manipur da lairiba mifum khuding na amattu oina honamidunna athuba matamda chahi kharagi manungda tangdu laitaba santi leba lamdam ama purakna naba honabada punna saruk yaminase matamadu khaktada Manipur da chawkhatpa thaurang khudingmak amadi mangjin thana chatpa ngamgani haina fongdokhi Apunba Manipur gi saktam amadi apunba Manipur gi unity amadi territorial integrity kan ge harabadi aikoina India da asa taurakanda makoina kan birakani Santi purakani haibagi wakhalon asi lafna thamlaba kanda aikhoigi leiminoriba Kanglo Furub khudingmaksu nungsi chanana leiminaba lambi amata yatna furup sing asiga punna wakhal tanamnaduna phaminaduna wari sanaba ama mathau tai haiba wakhalon asi ngasigi miyam praja pumnamakna khanglaklaba matam adu tata ngasida Manipur da tholiba conflict asi tapna afaba lambi da lakani haina UCM gi president YK Direna fongdokre wafam asing asi UCM gi makhada UCM ga punna chatminoriba miwei taraga mapanna saba wangu unit sem khiba loinana tongan ba thopurel singbu UCM gi president YK Direna wasak lobagi wangu da pangthokiba thoramda fongdokibani thoramadu da UCM moirang unit ki president L Manglem UCM head office ki organization secretary Dipanjit Loitongbam Dorendro Wangu Terana Marueba Muising oina sarugya ke Thormadugi manung channa YK Direna makhatana aikoi gi laminoriba ifruf aikoi masel gi marakta khaibung Tanaba Wakal Singh Kaidonungda Sagatuna Aikogi Apunba idea of Manipur gi Wakalon ase Purokna Bahonabada UCM na Chahi Kyadagi Changchinduna Lakle Makhatana ngasi Aikogi Manipur Khunayasi Ngakpungamnaba Wangu Kumbigi Oiba Apunba Thauna Lingzel gi Wakalon adu Saganana Aikoi Puna Honaminasi Haike ngasi UCM gi Masa ama Oiba Wangu unit hangdokpa du da 2024 dagina 2027 fawba pugadaba Wangu unit ki oina chairman da Amom Harimohon general secretary da Salam Henba secretary da organization oina Ramesor secretary finance da Amom Brozesori Laimana Luchingbi oina khankre Hauzik Pawgi Marthana Aten Breveg Amatang Laujori Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup
ब्रेक की मतुंगदा मैम बमु कहना तराम लक्सरी लोइना मखाताबा पाउ पिजरी थौबाल डिस्ट्रिक्ट की मनुंग चना लैबा हैरोक पार्ट 1 2 अमसुंग 3 दा लैरिबा लैंगा के अमसुंग लनाय महे लोइसंग खुदिंगमक्ता हैरोक अपुनबा क्लब की थौमी सिंगना येंगसिनबा हौख्रे हाइरे महे लोइसंग सिंग येंगसिनबा दुगी मतंगदा हैरोक अपुनबा क्लब की प्रेसिडेंट वाहेंगबम जुबन्ना हैरोकता गवर्नमेंट हायर सेकेंडरी स्कूल अमा हाई स्कूल अमा गलोइना प्राइवेट इंग्लिश स्कूल प्राइमरी स्कूल पुन्ना कुनमुक लई हाइरिबा स्कूल सिंग असिदा ग्रास रूट तगी हौना हैरोकी महेरोई पुमनमक्ता हाना लैजरबा क्वालिटी एजुकेशन दगे अहोंब कया लाक्तुना स्कूल सिंगना क्वालिटी की महुत क्वांटिटी लैननबा होनरकपगी चांगदा ओइना लाख्रे मरमदुना खोंगचद असि अहानबगी ओइना तंगाई फदना क्वालिटी पुरकननबा होनबने हाइके खोंगचद असिदा स्कूल सिंग प्रिंसिपल हेडमास्टर अमदी ओजा सिंगा पुना फमिनदुना क्वालिटी एजुकेशन पुरकननबा होनमिनबा वारी सानरे खोंगचद अदुदा हैरोक अपुनबल क्लब की थौमी सिंग अमदी एग्जीक्यूटिव मेंबर क्यासु सरुग्याखे 2024 दगी चनबा हौखिबा क्रिमिनल लॉ अहुंगी मतंगदा लॉ एनफोर्समेंट एजेंसी ओइना लैरिबा पुलिस पर्सनल की रिफ्रेशर कोर्स पांगथोक्रे इम्फाल वेस्ट डिस्ट्रिक्ट पुलिस की एसपी की मिरेंग मखादा सिटी पुलिस स्टेशन सिंधुना सिटी पुलिस स्टेशन के कॉम्प्लेक्स पांगथोकबा रिफ्रेशर कोर्स अदुदा ओसी याउना स्टेशन असिगी ऑफिसर पर्सनल मरिफु रोमना सरुग्याखे रिफ्रेशर कोर्स अदुदा पैनल लॉयर इम्फाल वेस्ट एडवोकेट सलाम देवानंद सिंहना रिसोर्स पर्सन ओइना वांगांखे एडवोकेट सलाम देवानंद सिंह इंडिया के अनौबा क्रिमिनल लॉ अहोम द भारतीय नागरिक सुरक्षा संहिता द भारतीय न्याय संहिता अमसुंग द भारतीय साक्ष्य अधिनियम हारिबा लॉ असी 2023 दा पुथोकलगा चनबना 2024 की जुलाई की तांग अमदगी चनबा हौखिबने अनौबा क्रिमिनल लॉ अहुम असिना द भारतीय नागरिक सुरक्षा संहिता 2023 ना सीआरपीसी 1973 द भारतीय न्याय संहिता 2023 ना आईपीसी 1860 अदुगा द भारतीय साक्ष्य अधिनियम 2023 ना द इंडियन एविडेंस एक्ट 1872 की महुत सिले अनौब लॉसिंग असी चनबा हौबग लोइनना क्रिमिनल केस अमग मरी लेनना एक्यूज अमा फाबा एफआईआर पानबा इन्वेस्टिगेशन सिंगबा सिदा अहोंग लैरे मरमसिना लॉ एनफोर्समेंट एजेंसी ओइना लैरिबा पुलिस डिपार्टमेंट की ऑफिसर सिंग पर्सनल सिंगना केस अमग मरी लेनना थबक पाइखटपदा लॉ सिंग असी खंगब तंगाई फदे हाइकी सही तरामाथोई खक्तंगाइरिबा जिरीबाम की रिलीफ कैंप लैबा नुपामचा अमा थौरी यान्दुना सिरमले हाइरे जिरीबाम पुलिस तगे फंगबा पाउदा लैखिद्रबा नुपामचा अदुगी ममिंग युरेमबम अंगंबा चही अपोकपा वाई रोमियो लमताई खुनो जाकुरादोर बोरो बेक्रादगिनी 2023 दगी थोगलखिबा कांगलोफ की इरांग नंबरम ओइरगा जिरीबाम हायर सेकेंडरी स्कूल दा लैरिबा रिलीफ कैंप ता चंगजफम लौदुन लैरखिबनी ngasi nongalamdai pung anirom tarakpa dwaida पुलिस ना असिबा हक्सांग अदु लौखलबा मतुंगदा जिरीबाम की निंगसिंग खुलदा लैबा जिरीबाम हॉस्पिटल दा पुखलबा मतुंगदा सिलचर मेडिकल कॉलेज एंड हॉस्पिटल दा पोस्टमार्टम की दमक पुखरे थौदोगसिग मरी लेनना लैखिदबगी ममाना उनबदा लाई हराउबगी पुंग तरामाथोइदा हलकलबा मतुंगदा अहिंगदा ममाना इहान हाना थौरी यालगा लैरंबा अदु थेंगनरखिबने हाइरे लाई हराउबमदा माता इरुइदा लोरगा माइ चाक तो निथिन बारो दा चाद्रेबा दे बारो हम ममाना बर मो हलको संदा दा चाक दा थोए मरी मंगा जामिनारे दुगा ममा उ लाई खुरम lupa kun khati wai ai na mu phagi to khelle ba ai paisa kari chura ga pai na ma lai je li kem na tara na ai na nga na ba ma kun ga tan do tara khatu wai na ai na phagi do ne ba tara ta te ni ga photo ni ra ba je ha da mu na di to ja ke dei Sri Satya Sai Seva Organization India Madi All Heart फेडरेशन की मखादा साई सेटिया साई सेवा ऑर्गेनाइजेशन मणिपुर न सिंधुना नुमित हुमनी चथरकपा वर्ल्ड हार्ट डे की थौरम कैसांपाट लेमजम कम्युनिटी हॉल दा पांगथोक्रे मियाम द हार्ट की लाइना दगे करमना ngakthokadage हाइबगी अवेयरनेस पीबगा लोइनना खोंगचत अमसु चटकिबगा थौरम अदुगा मरी लेनना श्री सेटिया साई सेवा ऑर्गेनाइजेशन मणिपुर स्टेट की प्रेसिडेंट चनम्बम फाल्गुनीना हाइकिबदा इंडिया दा लेबा स्टेट खुदिंगमक्ता श्री सेटिया साई सेवा ऑर्गेनाइजेशन न सिंधुना वर्ल्ड हार्ट डे की थौरम असे पांगथोकपगुम मणिपुर दसु मियोइबगी हार्ट असी मरुओइबसिंग असी हौगलक्लिबा आंगांगसिंगदा खंगहननगी पामदनदा खोंगचत असी पांगथोकपनि हाइखि इंडिया की स्टेट खुदिंगमक्ता हारिबा सेलिब्रेशन असी यावबोइना ngasi असी
Sri Satasai Seva Organizations Manipurna Bharat Pumbagi Pangthoiba Asigumlaba World Heart Day Asigi Rally Ase Nomaizing Numit Asida Numit Ahum Asidagi Lokalaga Tang Konipan se All India Gioina Chatliba Rally Asida Ekoigi Manipur Su Asigumlaba Prithibi Pumbagi Oina Yamna Maru Oiraba Heart Ki Maramda Awareness Pinabagi Damakta Angang Singi Oiba Rally Asi Organization Asina Sinjaraga Mayamda Karam Tauna Ekoigi Heart Asifana Tongadage Amadi Heart ki laina dagi ngakthoknabagi ekhoi karam tawna sem sagadage haibado ekhoi punna khangminanaba rally se sinjabani Handak Chahigi Teachers Day Gamari Lainana India ki President Draupadi Murmu na National Teacher Award 2025 Kusinara Club Ghari Upper Primary School ki Headmistress Kangabam Ongbi Machasna Opagi Thoram Kai Sampathiam Laikai Chanura Chaukat Thorang Lof Mairana Silaka Kai Sampathiam Laikai Community Hall da Pangthokre Thormaduda Kai Samthong Assembly Constituency ki MLA Nisikanta Shafam KT LCTL की प्रेसिडेंट थौनाउजम मिता IMC वार्ड नंबर 9 की कॉर्पोरेटर सोराम सुनील नचिंग सिंगना मरोय बम्यु सिंगोना सरग्या के थौरंग मरी लेनना MLA निसिकांतना लमदमसी के महरवे सिंगबु ताकपी तंबीबगी लमद लैबा ओजा सिंगी ओइबा नेशनल अवार्ड पीबदा लाइकासिदगी यारक हाबसी लाइकासि खक्तगी नतना मणिपुर पुंबगी साउथोक चनिंगाइनी चौखटप खुनाय एमा ओइबदा लाइरिक लाइसु निंगथिना हैबा तुंगी युमिरल ओइगदोरिबा सिंगबु मखोंग सोमदुन चेंबदा ओजा सिंगी अचौबा थौदांग लै हाइखे Thamna Pokpi Khungi Ningtho Asi Hauzik Mapandiki Lakpa Amana Oiduna Ladiba Se Kunasigi customary logi matung ina Yade Kunasigi Ningthogi Pamasi Nepal Sida Ohenba Yaroi Mari Lena Singna Yangsin Biu Haina Kunasigi Hek Sembadagi Ningtho Erakiba Bled Bansungbogi Machanupa Thonglung Bansungna Manipur Press Club ta Paumising Unabada Fongdokre Mahakna Makhatana Kunasi Karamna Semlaki Habagi Matangda Wafam Kaya Paladuna Kunasigi Lairaba customary law si Kanagumba Mapandagi Lakpa Miwe Singna Thugaiba Yaroi Kunasigi Ningtawasi Hana Kunasigi Ningtaw Erambadugi Machamasu Singna Adumak Oifam Tokpani Kunasigi customary law si Laitabaga Chaf Manare Kanagumana law si Thugaibigano Kunasi Mapandagi Lakpa Nepali Amana Chiefni Haiduna Tabak Tobudagi Kunasi Yamna Ware Athubada Mari Lainaba Maikei Dagi Mateng Pangbiu Haina Fongdoke Aikhui Thamla Popi gi lam asi Naga gi lam ne Aikhui Naga gi lam asida mi atopa aduna laga ningthau oiba yade amasung aikhui gi document paiba yade founder di aigi ipani makhoi di ward gi makhoi lakpani ado potor oina lakpani ipagi matung injabani Haujik di aigi Thamla Popi gi angang singse Dimapur da che thinba thabne che thinba thab sida hariba angang ani se makhoi si mafam marang khangdana mangkhre aduna karigumba government na masi busu mateng pangbire haraga akhoi gi angang ani se kanana phaduna thambibra natra pubibra kadai de sepra habda khoi khangda binina government na so mateng pangbio akhoi gi Nepali amana और अतोपमी अमना अखोई की मथकता राज तौबदे कोई पामदे मादो लौथोक पियो हादुना Paumisinga Unabaduda Sarugya Kiba Nupimana Hause Thamna Pokpi Khungi Angang Ani Dimapura Che Thinba Chakibada Mafong Khangdana Mangduna Lady Hauzik Fawbo Mafong Khangdre Lengak na Angang Ani Sigi Mari Makong Thidok Piraga Kusina View Haina Fongdoke Mama manapok macha adugi halagtaba aduna su akhidi hingdung tin tumbang amdre aduna nupi mayam khoida biu akui anganga ni si karamba matamda aphaba mina mama mapaki Thamla Pokpi gi anganga ni si khut sinabiu haibasu ai asimatang de haijaning bani hoji student ni marang tang moisu kari umbada interview jaw jage na lair ba mi na asuma asiumba private ta exam gumba thage na khanba angang ni adu bojikti phare karamba da pharaga thambano abde karamba sangsthana na phabano abde khangde dubu setlubu do akhoi gi naga gi lamdam da chetpani naga gi pareng da pharabani na soidana naga gi oiramgani haiba amadi ai phongdo saningi Thangal Kaithelgi Hanagi Assembly gi lambi da leiba Manipur State Cooperative Bank Limited MSCV Head Office ki chahigi mifam pangthuktuna bank asigi chawkhat thaurangi matangda wafam kaya khanakre thormaduda MSCV gi President Pangabam Ranjit Vice President Yumnam Subhasandra MSCV gi Managing Director Bidya Rani Ayekpam
MSBCꯒꯤ DGM and Angauba amadi board ki director singna saruk yaki Kunai amagi Yanglen Saruni Hainoriba education sector bu awang ba thakta pukhana na ba honoriba Thambal Marik College oinam lingkhat kiba sahini phumanga mapung farak page mapok kumon thauram nga sei fangthokre Thambal Marik College oinam employee association sinduna college adugi auditorium hall da pangthokiba thoramadu da oinam SC gi MLA I Nalini Devi Thambal Marik College oinam gi principal professor KS Mohan Singh Royal Academy of Law oinam gi founder principal I Jugeshwar amadi miyam gi thabak tawriba TS Waran Kumar su sarugya ke foundation de aduga mari leinana college adugi housing physics department da head oriba Dr RK Roman da best teacher award pibaga loinana thabak tigi potharaba college aduda thabak tawramba teaching amadi non teaching staff sing amadi college aduke lam katpa donor sing amadi makoi imung manungda memento amadi lengyan piduna ikai khomna utke thoranga mari leinana college aduke principal professor KS Mohana college asigi award pakaya leire Manipur education system mong maril tadre education sector matik mayai leina thamge harabadi research to biu haike agoina ngasai college stage college में फके है करने सार से student की दोनों से strength yang kuat student si yang kuat है अभी ओजा सिंह जिसको मसले की लाइफ पढ़ना ताकि ये research work si पूरा advance होगा research work में मोने तो भी high level बा असी कोई ना करो खाना काटने वो ओजा में हम से ये जो ओजा को भी सेंटर लगा तो नहीं छात्र सिंह जो कोई भी आपका college में है ना सेंटर लगा तो नहीं masai ki oja sing dedication ga yauna hai bai no hi pandari basing ase yani nei oja principal na hai mase ai ne Manipur research story brai oja lai takwi brai lai ke am pa ni kai se khande bi ho Library and Information Center Kakching gi auditorium gi sarukhara electric short circuit na maram oiduna ngasi ek angan bada maina sakre mayadu do auditorium asigi ground floor da leiba legal aid clinic ke kada gi horpa oigani haire mayadu library asigi special sunday sarugya ba lakpa mairoi singna thengnarakpadagi laikai miyam da pau pi badagi Kakching folksupat laikai gi miyam amadi friendship sporting club ke thomi singna amadi Kakching Fire Service na angamba upai sijanaduna mai adu kanbangam ke mai chakpa aduda legal aid clinic amadi press conference ki room sing mathak yauna ka ani sida lairamba pochai sing ayambana maina sakre amadi auditorium asigi shet singi saruk tangkhai ama maina chaktuna amanga ta thokhankhre hairi Manipuri khunung isai bu yokhan anaba amadi tungi mirol na khanghung nanaba ke pandam da Manipur ki masak nairabe folk music saisakpi mangka mayang langbam amadi Hindustani isai saisakpi rupasaya khetri mayung ka loinana Manipuri khunung isai gi workshop ama pangthokre Manipuri in Kolkata MIK na sinduna ayakar bhawan Saurangi Square Kolkata da pangthokiba thoramadu da Manipuri chama yankai henmana sarugya ke thoronga mari leinana Manipuri in Kolkata gi General Secretary Rojet Kaishamna Manipuri khunung isai bu yokhan anaba amadi malem gi mafam sinba thungna khangan anaba honabada makha tana thoramasi pangthokigani aikugi fojaba culture ama tradition ama kaya se yokhatuna thamna ba honabada angam ba thogdang lomina se haike Understanding lifelong learning for all in society ulas Nav Bharat Saksatra Kayakram ge Makhada Adult Education Department State Literacy Mission Authority Manipur na sinduna nationwide foundation literacy and numeracy assessment test 2025 ngase Manipur da su pangthokre leibak pumba ge oina pangthokpa assessment test asi Bisnupur district ke oina district literacy mission authority DLMA Bisnupur na sinduna Madhumati High School Irengbam GM Academy Kaino Thongkhada pangthokre high assessment test asida state rural livelihood mission Nambol block ki khorifaba VLF ke masing yamlaba self help group members singna sarugya ke Bisnupur district ki oina pangthokiba assessment test adu new India Literacy Program Manipur ki nodal officer Gazaipou Thaimei amadi Adult Education Department State Literacy Mission Authority Manipur ki official singna haktheng nana chatuna yangsin ki pangthokliba nationwide Foundation Literacy and Numeracy Assessment Test 2025 adugi matang da New India Literacy Program Manipur ki nodal officer Gaizapou Thaimei na understanding lifelong learning for all in society Nav Bharat Saksarta
कार्यक्रम की मखादा मणिपुर स्टेट के ओइनसु एडल्ट एजुकेशन डिपार्टमेंट ना महै मसिंग तंबगी खुदोंग चाबा फंगहौद्रबा अहल सिंगबु इबा पाबा हैननबा हाइदुना स्टेट असigi तोंगान तोंगान मफम सिंगदा कंसर्न डिस्ट्रिक्ट लिटरेसी मिशन अथॉरिटी की मखादा होनेजदुना लाकपने ngasi स्टेट असigi ओइना बिष्णुपुर चांदेल सेनापति तामेंगलोंग थौबाल डिस्ट्रिक्ट अपुनबा एग्जाम सेंटर हुमफुदा नुपी लिसिंग कुनगमाथोय ग चंगा ग तरुक अमदी नुपा लिसिंग निपान ग चहुम ग हुमफुमाथोय अपुनबा मसिंग लिसिंग कुनमापन चनिपान यांखै ग तरेतना रजिस्टर तौदुना नेशन वाइड फाउंडेशन लिटरेसी एंड न्यूमरेसी टेस्ट 2025 asida saruk yari assessment exam asida masing yamlaba nupa amadi nupi kaya ama tholaktuna saruk yari ba simak puning thoganingai ni exam asida mai paklaba singda iba paba haire haina sakhang naba certificate pigani haike अखोई फाउंडेशनल लिटरेसी असेसमेंट टेस्ट 2025 सेप्टेम्बर की तौबने नाम डेट 21 तौगदबने अदुबो बन नंबर मोइद्रा अखोई डेट 28 पोस्टपोन तौखिबने आसिगे इरंगबंग सिदा से सेंटर में लेदना से लागा मयाम येंगसिदिबने मखोई से पुंग 3 दिगन होरेन पुंग 5 पावा लागा कन्वीनियंट टाइम दे प्रिखा थाबा याय मसे मरुइना असेसमेंट तौबसी हाना खना लारिक अलमन लारिक मैं थुक चतबसिंगदा क्लास तौबको लिटरेसी क्लास तौबा क्लास तौबसी मसे मखोइसे क्वालिफाइड तौबा तौदबरा इबा पाबा हैबरा हैतबरा हैना सांगी ओनथोकपने मसिगिसे मसिग प्रिखा से टेस्ट पास तौदी मखोइसे लिटरेट हैना कंसीडर तौगदबने लमयान हिजम इराबोट की मपो कुमोन थौरम अमदे 2 अक्टोबर दा पांगथोकदबा या स्कूल वॉलंटियर ऑर्गेनाइजेशन YVO गे यांखै मापलक सुबा कुमोन थौरम गे मांगोइना क्लब असिना कोनबा मफम सिंगदा Dominini Chufna Satagaba social service camp among Nasidagi Hokre, social service camp Adudama Sing Jamlaba volunteer Singna Sarugyaduna, Moirangkom, Hiruhan Balaikai, Chingankam Lerak, Amadi Yai School Police, Lane Chingba Mofom Sing, Amadi, Akweba Mofom Sing, Sit Changbuki Tabak Sing, Pangtokle, Nasigi Camp Hodopoki Tauram Gamari Lena, YVO gi President RK Anil Kumarna, Organization Asina Chahiang Kegamapan, Mafung Farakpada, Nungai Fongtopagaloina, Organization Sigi, Naha Oriba volunteers Kiana, COVID pandemic matamda task force shemduna lawkiba thogdang galoinana dengue laichitagi ngakthoknana ba honabada lawkiba thogdang singthaninga oi matung tarakpada su hena unity leina miyam gi oiba thabak thoram singda saruk yahaningbagi apamba sing fongdokhi akhoi youth sing sibu akhoi na encouragement pi na bagi damakta akhoi halon haiba tare makoi akhoi halon oraga su makoi su akhoi su yawani haiba gi kenoda halon sing je ya mana loina mak thore aduna akhoi unity oina akhoi thabak tawjabani अखोई YVO अदुगुमबा नुलामगी थौरमसे मसी सुमाय तौदना सही खुदिंगी पांथोकपा माय पांगना पांथोकपा अखोई फत्ता हाउदी अरे हौजी हौजिक लैबा अखोई डेंगी अनाबा सिंगी सिंगुमसिंदगी नाकथोकजनबा इसिंगदगी करिदगी थोरपा मयाम लाइना तिना मयाम से कोंगनबा होलबा मतमदा YVO ना अचौवा YVO गी volunteer सिना अचौवा थौदांग लौरी सही खुदिंगी लौरीगनी सही खुदिंगी पांथोकपा ngамजगे हाइबा वफमसे मयाम पांथोकपा ngамजगे हाइबसे मयाम हाइजरी लमजान हिजम इराबोट की वाखलोन हौरक्लिबा मिरोल सिंगदा यकाई हनबगी वाखलोन दा स्टेट लेवल स्पोर्ट पेंटिंग कंपटीशन अमंग से पांगथोक्रे लमयान हिजम इराबोट निंगसिंग लोव LHINL in Sinduna Kongman Mangzil de Leba Mangzin Community Hall the Pangthokpa Ahan State Level Sport Painting Competition Aduda Mahiroi Marifu Romna Sarugyake Lamyan Bahizam Irabot ki Wakalon Adu Ayekpa Lai Oina Utlu Haiba Timda category Ahum Tokna Kaidokuna Pangthokpa competition Adu Kamari Lainana Lamyan Bahizam Irabot Ningsing Lufki President Tangjom Subhas Chandrana Lubasina Laivak Asi Awaba Tarba Matamda Miyamgi Damak Pangba Yaba Mateng Pangduna Lakle Ngasi Pangthok Liba competition Asi Maru Oina Haurakliba Naha Singda Hizam Irabot ki Wakalon Amadi Pidam Adu Yakai Hananabagi Wakalon da Pangthokpani Matung Tarakpada Su Lubasina Miyamgi Pangba Yaba Mateng Pangna Bahonagani Loinana Lamyan Bahizam Irabot ki Wakalon Amadi Fidam Miyam da Kangan about Leftana Honakigani Haina Mahakna Makatake. Ngasi Pangthok Liba painting competition Asida Makok Matang Taraba Mahiroi Singda Manamatum Piduna Ikaikum Nabosu Utke. Nimpumapalak Suba Manipur Zoological Garden Iroisembagi Foundation Dege Mari Lainana painting competition ama Manipur Zoological Garden da Pangthokre Human Animal Coexistence Haiba Thimda category Ahum Thokna class 2 dagina class 5 6 class 8 amadi 9 dagina class 10 da Laiba Mahiroi Singna competition adu da Sarugyake competition adu ki matang da Manipur Zoological Garden Iroisembagi director L Biramangolna India Pumbada Chahi Khuding October 2 dagi Nipan Fauba se West Wildlife Week Haiduna Palan Taure
Masigi maroiba pandamdi lamlaki sa usek yaudana miyuebana hingba ngamloi haibase miyamda khanghananabani masiga loinana October anida Manipur Zoological Garden da Forest Department sinduna Wildlife Celebration Week asi pangthokani ahobu numit tarik ani asida Manipur Zoological Garden Foundation Day tari numit asida ju yengba lakpasingi oina paisa amata laudana yengbagi khudong chabasu pigani Ising sauna maram oiraga haukiba September 13 ju yengba thingduna lakpa adu tha sigi kunthra dagi hanglagani ngasi pangthokliba painting competition asigi makok mathang taraba mahiroi singi result sing October anida pangthokadaba foundation numita lauthoktuna mana mathum yenthokani haike Imphal West ki manung chanalaiba walking khulen mayai laikai da punsi sintha pangba puspa club na sinduna nonggi oiba lamtu sengba ki thorama mamangese September gi kungini panda pangthokre thoramasi irabo de na lakpa iroina na mahakna samasa sida lubanan ba pamjiramba amor pathabak yakhidaba adugi wakhallon bo matau tamba oina thoramasi pangthokpani haiki Khunfui Charitable Trust Hezamara Tripura gi Saknairaba Aiba Langonjam Biramangalda Chandumani Devi Krishna Kumar Devani Samriti Puruskar 2025 piduna ikai khumna khare Kokborok Lolgi Loan Amadi Manipuri Loan da Iba Aiba Ahanba Manani West Tripura District ki Sidai Mohanpur gi Hezamara Lemira Rongmari Nok English Medium School gi multipurpose community hall da pangthokiba school asigi chahi gi thoram da Manipuri amasung Bengali lol anida sakhanglaba writer L Biramangol da manasi khusinaki manasi da lengyan citation amasung sel oina lupali sing tara yawe manasi Korborok folk singer Sukhumani Debarma busu piduna ikai khumnake manasi Rabindra Kesor Devarna mage mama mappa mamingda kachabani Manipur Amateur Bodybuilders Association ki mereng makha da lamyan ba Jim Yaripok na sinduna 8 state level Mr. Lamyan ba amasung 11th Mr. Yaripok Cash Prize Bodybuilding Contest 2025 ngarang Nongpok Ningthau Youth Association gi Sanglen da pangthokre August Jim gi kaithalakpam malem ngan bana Mr. Lamyan ba aduga Lamyan ba Jim gi Puthem Kamalna Senior Mr. Yaripok 2025 की टाइटल सिंह लौक्रे 11 Mr. Yaripok contest की मैन फिजिक की दा A3 फिटनेस की MD अनासना अहानबा जूनियर Mr. Yaripok की कांगलुप्ता A3 फिटनेस की MD अनासना अहानबा सीनियर Mr. Yaripok कांगलुप्ता लमयानबा जिम Yaripok की पुथेम कमलना अहानबा स्टेट लेवल 8 Mr. लमयानबा contest की स्टेट लेवल स्टेट ओपन Mr. लमयानबा 2025 ता अगस्त जिम के कैथेलाकपम मालेमगान बना अहानबा State level master Kanglupta Hercules Gym ge PS Zentana Ahanba State level men's physics tol Kanglupta muscle factory ge Laima Pokpam Abhishek amasung Yumnam Robert na Ahanba short Kanglupta extreme fitness ki Pabichandrana Ahanba Kanglup anima ki overall da muscle factory ge Laima Pokpam Abhishek na take Wakalon Manaba Punba Wama Kanglei Pake Asangba Thomiyama Oiramba Laimazam Sasi Langthabal Kunjata Laibana Manung Matam Chadana Masagi Anaba Manamaram Oiduna Ikang Kangodana Laikidabada Wama Mayai Loisang Terada minute ani 2 minute leftuna Wama gi members singna awawa phongdokre mahakna hinglingai matamda laibak miyam gi damak lawromba thogdang singbu singthake mahakna laikhidabada achouba mangjaba ama lehoragani imung manungna nanghoriba awabada su saruk yari loinana laikhidrabagi thawaina taibang mapugi nakta ingna sikna leiba oirasnu hairi loislakpada hauzik fawgi maroiba paw amukka hanna pizari Kunmangarak Suba Manipur Integrity and Solidarity Day 2025 ki thauram pangthokre Awawa taraba mofam singda mateng pangbagi mingda politics tawbagi wakhalon thadokpiu haina Thongju Assembly Constituency ki MLA TS Biswajina phongdokre Handaki saw aduna Imphal East District ki Kongbo Usekon Pat ki low pari kya pat pumduna mangle World Food India 2025 ta Manipur ki food industry singna achoba mofam ama kanbangamle Hausi fawgi onedi Manipur paw matang se lojore mireng tabiri bapunamakpo amukka hanna kurumjori